ꯗꯣ ꯄꯣꯛ ꯇꯤꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯡꯁꯤꯐꯥꯎꯗ ꯉꯧꯔꯅꯤ ꯑꯗꯨꯗꯨꯒ ꯁꯨꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯄꯣꯛꯂꯤ ꯁꯨꯕꯤꯔꯅꯤ ꯉꯥꯔꯤ ꯑꯉꯥꯟꯕ ꯂꯩꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯔꯦ ꯁꯤꯅ ꯈꯥꯏꯔꯅꯤ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯃꯪꯒꯟ ꯑꯁꯨꯕꯗꯣ ꯍꯥꯞꯄꯅꯤ ꯕꯣꯔꯥ ꯃꯀꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯁꯤꯗꯤ ꯑꯣꯞꯁꯅꯦꯜꯗꯤꯀꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯕꯣꯔꯥ ꯍꯥꯎꯅꯕꯩ ꯋꯥꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯏꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯛꯄ ꯉꯥꯏꯕ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯍꯧꯖꯤꯛ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ एजुकेशन सेक्टर सात्रसिंगना मायोकनरिबा अवाबा चैथेंग असि खरा खक्तंग ओरसु साफानाबा हाइदना एनलाइटोपेडिया हारिबा मणिपुर ऑनलाइन लर्निंग ऐप असिना क्लास 10 गी साइंस अमदी मैथ्स की कोर्सिंग असि सब्सक्रिप्शन फ्री अमत यावदना फ्री दा मयामदा फंगनबा हुजरे अदुगा हारिबा ऑफर सी कोविड-19 की पेंडेमिक सी लोइड्री फाउबा मयाम गी फमदा फंगनगनी ऐप असि मयामना अदोम की स्मार्टफोन दगी Google Play Store da changbiraga Enlightopediya haina search tobiraga adum hojik adum download toroga install tobiraga sijanaba hobe yaragani Enlightopediya hariba Manipur gi oiba learning app asina mayam gi famda Manipur gi oina highly qualified oiraba oja sing gi video class sing app asina phanganbiri matang sida video matem tang hapchar ke mayam puna magbining taminas Heredity and Evolution chapter sigi makha chathar mayam si lakjingi mamangda art si kamai semgi gi haibigi samlappa wari ama zoi question yamna interesting oiba yam samba wari wena sum tabe ko koina universe si kamai lakhigi haibigi wari dasu Georges Lemaitre na piramba Big Bang theory gi matung ina apikpa bindu wena leiramba structure ama chauba big explosion ama thoe Big Bang habidi Big Bang theory habidi ko bang na pokhai bi makhon gi adu maina pokhai badu na adu dagi sai thorokpa scatter torokpa magi materials mayam duna hojikti akhoi gi heavenly bodies mayam si oire e haina adaina thajani ko mayam video matik tudang yengba khangbiramgani video du yamna mamutta na akhoi gi imalon da phajana takpi bani adu yam sangdabida ebasigi matang da ai isagi oiba on opinion kitang thamjaramge haidi akhoi batch dagi haunasu akhoi mamang gi chahi ngasi dagi chahi manga taruk ki mamang dagi Manipur da tuition culture se yamna haidi chattaba yade kaina haibagi mawong da angka ujaba ko ada haidi akhoi na difficult oiba subject to haiga ai example haiga ai class 12 ta physics tuition dang chale adagi class 10 da maths kara noi tabai math chang chale aduna taba subject khuding gi chattaba yadabai type ta ma tauba se sigi app sigi mateng lauraga haidi yumda smartphone am paiga akoina khangdaba so video se mateng mate yengaga haidi akoina like ta pap da isana gyan ta wat do akoi oja mana board ta iraga video reference ka tauraga tak pa se si se akoi gi Manipur da chatle iba sigi tuition culture se si muthat pangam gadra haina khanjai haidi tuition chatpa haise akhoi gi aidi tuition yam chatte da aingon da yang kana awaba de lekte doisu aigi batch imanabi singdo moi akhoi school 7:45 ta bus lakpo do moi adui mamang da tuition ani lorega la ineba pung kya da holangani ade hobi school ong la ani adagi pung 3:30 da yum yorni 3:30 da hobi am tuition amang chalani adu mafam yum yowanang da bi amang adagi evening session da ani lo shala nungdang da su ama almaina subject khaido ga mayam chatpuduna angang da hujikan laina da laise haidi akoi da isa si su like pa boy sana boy potha ba se ai maru oidana aduna tuition se chattaba taraga sumaina learning app ki mating na sumaina yum da dum tam jaba taraga di akoi gi yam maru oiba matam su save tawrni
ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯔꯅꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯀꯣꯔꯁ ꯑꯃꯃꯝꯗ ꯍꯧꯖꯤꯛ ꯀꯌꯥ ꯂꯧꯅꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯦꯞꯁꯦ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯗꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯁꯤꯒꯤ ꯂꯤꯡꯛꯁꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤ ꯏꯟꯂꯥꯏꯇꯣꯄꯦꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯠꯁꯀ ꯁꯥꯏꯟꯁꯀ ꯈꯛꯇꯪꯒꯤ ꯀꯣꯔꯁ ꯍꯥꯞꯆꯔꯤ ꯑꯗꯣ ꯃꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯨ ꯀꯣꯞ ꯑꯞ ꯇꯧꯔꯛꯅꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯈꯛꯇꯪꯒꯤ ꯅꯠꯇꯅ 12 11 12ꯀꯤꯁꯨ ꯍꯥꯞꯄꯛꯅꯕ ꯍꯥꯏꯅ ꯍꯣꯠꯅꯖꯔꯤ ꯃꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ ꯈꯛꯇꯪꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯦꯞꯁꯦ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯗꯣꯅꯦꯠ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯇꯥꯟꯅꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯅꯝꯕꯔ ꯄꯤꯖꯔꯝꯒꯦ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩ ꯗꯤꯇꯦꯜ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯕ ꯄꯨꯊꯔꯛꯑꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯄꯦꯔꯨꯛ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯔꯣꯏ ꯕꯣꯔꯥꯅꯤ ꯗ꯭ꯔꯥꯒꯟ ꯕꯣꯜꯒꯤ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯊꯔꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯄꯦꯔꯨꯛ ꯁꯤꯡꯖꯨ ꯃꯪꯒꯟ ꯑꯄꯣꯞꯄꯗꯣ ꯑꯗꯨ ꯉꯧꯊꯣꯛꯑꯒ ꯁꯨꯔꯒ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥ ꯃꯔꯣꯏ ꯕꯣꯔꯥꯅꯦ ꯁꯥꯡꯅ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯣ ꯆꯟꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯔꯒ ꯊꯣꯡꯕꯤꯔꯒ ꯃꯌꯥꯝꯁꯨ ꯆꯥꯕꯤꯕ ꯌꯥꯒꯅꯤ ꯑꯩꯅ ꯁꯤ ꯅꯨꯡꯊꯤꯟ ꯑꯣꯏꯅ ꯅꯝꯒꯦ ꯇꯧꯕꯅꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤꯉꯩꯗ 와 ಥರೈ ಥೋಂಬಲಿಲ್ಲ 시제 빼룩 숭중이네 mayamdi 사비람간 한게 거의 ям 하오하오 잘 빼룩새 ꯌꯥꯝ ꯆꯥꯕꯤꯌꯨ ꯍꯥꯏꯔꯤ ꯕ꯭ꯔꯦꯟ ꯇꯣꯅꯤꯛꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯕꯣꯔꯥꯁꯦ ꯀꯔꯦꯝ ꯀꯔꯦꯝꯒ ꯂꯥꯛꯑꯒ ꯉꯁꯤꯗꯤ 빼룩새 ꯁꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯍꯥꯏꯔꯁꯨ ꯀꯨꯞꯅ ꯁꯣꯏꯔꯒ ꯇꯧꯕ ꯌꯥꯕꯅꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ
ꯊꯔꯣꯏ ꯊꯣꯡꯕꯗ ꯊꯥꯛꯄ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯦ ꯁꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯌꯥꯝ ꯐꯩ ꯆꯥꯕ ꯃꯌꯥꯝ ꯌꯨꯝꯗ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯩꯀꯩ ꯆꯥꯕꯤꯔꯤꯒꯦ ꯍꯋꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯊꯔꯣꯏ ꯈꯨꯆꯥꯎꯁꯦ ꯂꯧꯕꯨꯛ ꯊꯔꯣꯏꯅꯤꯀꯣ ꯊꯧꯔꯦꯠꯇꯨ ꯆꯨꯞꯇꯕꯤꯗ ꯄꯦꯔꯨꯛ ꯁꯤꯡꯖꯨꯁꯦ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯛꯆꯥꯡꯁꯨ ꯐꯕ 시기지 ꯃꯪꯒꯟꯗꯣ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯁꯨꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯄꯨꯔꯥ ꯄꯥꯎꯗꯔ ꯇꯣꯏꯕꯗꯣ ꯑꯗꯨꯗꯤ ꯍꯥꯎꯇꯕꯅꯦ 와 ꯊꯝꯒ ꯄꯦꯜꯂꯦ
ꯌꯥꯝꯅ ꯆꯥ ꯇꯥꯏꯔꯦ ꯀꯩꯅꯣ ꯆꯥꯕ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯍꯥꯏꯖꯈꯤꯕ ꯏꯟꯂꯥꯏꯇꯣꯄꯤꯗꯤꯌꯥ ꯃꯅꯤꯄꯨꯔꯤ ꯂꯔꯅꯤꯡ ꯑꯦꯞꯇꯣ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯈꯠꯂꯛꯏꯕ ꯇ꯭ꯌꯨꯁꯟ ꯀꯜꯆꯔꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯅꯆꯤꯡꯕꯗ ꯑꯦꯞ ꯑꯗꯨ ꯁꯤꯌꯔ ꯇꯧꯕꯤꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯥꯝ ꯔꯣꯕꯔꯠ ꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯌꯥꯝ ꯀꯥꯟꯅꯔꯕ ꯑꯦꯞꯁꯦ ꯁꯤꯌꯔ ꯇꯧꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ